ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯃꯪꯒꯣꯜꯗ ꯃꯁꯝ ꯑꯐꯥꯕꯗꯨ ꯊꯥꯗꯣꯛꯂꯒ ꯃꯀꯣꯛ ꯑꯗꯨ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯐꯝꯂꯤ꯫ ꯆꯥꯛ ꯂꯥꯝꯃꯦ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯑꯩꯈꯣꯏ ꯆꯦꯗꯨꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤ ꯆꯥꯠꯂꯅꯦ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯍꯣ ꯏꯆꯦ, ꯏꯆꯦ!" ꯍꯩꯃꯥ, ꯇꯥꯗ ꯃꯥꯜꯂꯤꯅꯤ꯫ ꯃꯁꯤꯗꯤ ꯈꯔ ꯀꯟꯅ ꯀꯧꯒꯦ ꯇꯥꯅꯕ꯫ "ꯍꯣꯏ ꯏꯆꯦ!" ꯃꯥꯅ ꯏꯆꯦ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯌꯤꯡꯕꯤꯕꯨꯅꯤ꯫ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯆꯥ ꯃꯃꯧꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯈꯪꯂꯅꯨ ꯍꯥꯏꯔꯁꯨ ꯃꯆꯥ ꯃꯃꯧꯕꯨ ꯈꯪꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯁꯨꯝꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ, ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ꯫ ꯑꯆꯧꯕꯗꯤ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯦ, ꯑꯗꯨꯕు ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤ꯫ ꯀꯕꯣꯛꯂꯩ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯂꯥꯎꯕ ꯂꯦꯞꯂꯝꯗꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, "ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ, ꯃꯆꯤꯟꯁꯦ ꯀꯩꯝꯇ ꯇꯨꯃꯤꯟ ꯂꯩꯇꯦꯕ!" ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯕꯣꯛꯂꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯀꯩꯅꯣ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯎꯔꯥꯛ ꯊꯔꯥꯛ ꯇꯧꯔꯤꯁꯦ? ꯍꯥ? ꯅꯪ ꯄꯨꯜꯂꯒ ꯊꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯪ?" "ꯑꯩꯗꯤ ꯍꯨꯏꯁꯨ ꯅꯠꯇꯅ ꯀꯩꯒꯤ ꯄꯨꯟꯗꯣꯏꯅꯣ ꯏꯆꯦ?" "ꯑꯣ, ꯉꯥꯎꯕꯒꯤ ꯅꯀꯣꯛꯇꯨ ꯆꯥꯛꯄꯒꯤꯅꯦ ꯄꯨꯜꯂꯒ ꯊꯝꯗꯣꯏꯕ." "ꯍꯥ? ꯀꯣꯛ ꯆꯥꯛꯑꯦꯕ?" "ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯁꯦ ꯀꯩꯅꯣ? ꯀꯣꯛꯇ ꯃꯩꯅ ꯆꯥꯛꯇꯣꯏꯔꯣ?" "ꯑꯉꯥꯎꯕꯤ, ꯑꯩꯒꯤ ꯀꯣꯛꯇ ꯃꯩ ꯆꯥꯛꯁꯨ ꯆꯥꯛꯇꯅ ꯃꯁꯤ ꯑꯉꯥꯎꯕꯤꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯗꯨꯅ ꯋꯥꯟꯊ ꯋꯥꯟꯊ ꯅꯣꯛꯂꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯎꯕꯤꯁꯤ ꯃꯁꯦ! ꯙꯠ! ꯑꯩꯉꯣꯟꯗ ꯑꯉꯥꯎꯕꯤ ꯀꯥꯏꯅ, ꯅꯪꯅꯦ ꯉꯥꯎꯔꯤꯗꯤ! ꯅꯪ ꯏꯆꯦ ꯑꯉꯥꯎꯕꯤ, ꯍꯤꯍꯤ, ꯑꯣ ꯏꯆꯦ ꯑꯉꯥꯎꯕꯤ, ꯑꯉꯥꯎꯕꯤ! ꯃꯁꯤ ꯑꯉꯥꯎꯕꯤꯁꯤ ꯑꯣꯟꯁꯤꯟꯗꯨ ꯁꯔꯛꯄꯨꯗꯤꯅꯦ ꯑꯩꯗꯤ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯀꯩꯅꯣꯒꯤ ꯑꯩ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯌꯨꯝ ꯄꯥꯜꯂꯛꯄꯅꯣ ꯈꯪꯗꯦꯕ, ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤ꯫ ꯉꯥꯏꯈꯣ ꯏꯆꯦ, ꯑꯩꯒꯤ ꯆꯥꯛ ꯄꯤꯔꯛꯑꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ "ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ, ꯑꯩ ꯄꯤꯖꯔꯣꯏ." ꯑꯁꯤ ꯍꯥꯏꯅ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯃꯃꯧ ꯅꯨꯄꯤꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯃꯁꯛꯁꯤꯒ ꯄꯤꯖꯗ꯭ꯔꯒ ꯇꯣꯛꯎꯅ, ꯀꯥꯟꯅꯄꯣꯟꯇꯦ, ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ, ꯑꯗꯨꯒ ꯉꯃꯣꯛ ꯑꯍꯥꯎꯕ ꯆꯥꯊꯔꯨꯒꯦꯕ." ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯂꯩꯔꯤꯕꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯎꯕꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯍꯩꯃꯥ, ꯏꯆꯦ ꯀꯕꯣꯛꯂꯩꯁꯤꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯌꯨꯝꯒꯤ ꯃꯤꯅ ꯈꯪꯍꯧꯗ꯭ꯔꯖꯥꯠꯂꯣ? ꯑꯁ, ꯃꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠ ꯂꯥꯏꯅ ꯑꯃꯨꯛ ꯇꯧꯅꯔꯛꯄ ꯁꯣꯏꯗ꯭ꯔꯦ, ꯑꯩꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯀꯧꯁꯤꯟꯒꯦ." ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯀꯧꯔꯛꯂꯝꯃꯤ, "ꯍꯣ ꯏꯆꯦ ꯀꯕꯣꯛꯂꯩ, ꯍꯣ ꯏꯆꯦ ꯀꯕꯣꯛꯂꯩ!" ꯍꯩꯃꯥ, ꯇꯥꯗ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀꯕꯣꯛꯂꯩꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ꯫ "ꯏꯆꯦ ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ?" "ꯀꯔꯤꯅꯣ, ꯅꯊꯧꯔꯣ?" "ꯍꯩꯃꯥ, ꯏꯆꯦꯁꯤꯗꯤ! ꯑꯗꯣ ꯑꯩ ꯅꯪꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯆꯥꯔꯒꯦ, ꯑꯩ ꯄꯨꯛꯁꯦ ꯌꯥꯝ ꯂꯥꯝꯃꯦ." "ꯍꯣꯏ ꯏꯆꯦ, ꯆꯥꯔꯣ ꯏꯆꯦ." "ꯍꯤꯍꯤ, ꯏꯆꯦꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ." ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯀꯕꯣꯛꯂꯩꯗ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯦ, ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯒꯅꯨ, ꯑꯩꯁꯦ ꯏꯆꯦꯒꯤ ꯁꯥꯒꯩꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯊꯣꯛꯏ, ꯑꯗꯨꯅ ꯏꯅꯥꯎ ꯑꯗꯨꯝ ꯀꯧꯋꯣ." ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯒꯗꯨ ꯇꯥꯗꯦ ꯀꯕꯣꯛꯂꯩ ꯀꯕꯣꯛ ꯈꯩꯗꯨꯝ ꯑꯗꯨ ꯐꯪꯖꯗ ꯆꯥꯛꯆꯥ ꯑꯃꯗ ꯆꯥꯔꯤ꯫ ꯅꯨꯄꯤꯗꯨ ꯃꯥꯒ ꯄꯣꯠ ꯌꯣꯟꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ, ꯅꯪ ꯑꯩꯒꯤ ꯄꯣꯠꯐꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ, ꯑꯩ ꯏꯆꯦ ꯀꯕꯣꯛꯂꯩꯁꯦ ꯃꯌꯨꯝꯗ ꯊꯤꯟꯖꯤꯟꯕꯤꯔꯨꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈꯤꯗꯅ ꯐꯔꯛ ꯇꯥꯔꯅꯤ." ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗꯨꯅ ꯀꯕꯣꯛꯂꯩꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯑꯌꯤꯡꯕꯤꯗꯨ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯏꯁꯧ ꯂꯥꯡꯂꯤ, "ꯃꯗꯨꯒꯤ ꯑꯉꯥꯎꯕꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣ ꯃꯗꯣ? ꯃꯥꯅ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ, ꯃꯁꯤ ꯁꯤꯈ꯭ꯔꯒ ꯑꯩꯁꯦ ꯋꯥꯏ ꯁꯪꯅꯗꯧꯅꯤ." ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯕꯣꯛꯂꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ, "ꯍꯩꯃꯥ, ꯏꯟꯗꯣꯝꯆꯥ, ꯑꯌꯤꯡꯕꯤ, ꯅꯃꯥꯁꯦ ꯀꯩꯊꯦꯜꯗ ꯂꯥꯛꯑꯦꯅ ꯑꯩꯅ ꯊꯦꯝꯂꯒ ꯄꯨꯔꯛꯄꯅꯤ,
ꯆꯥꯛ ꯂꯥꯝꯃꯤꯁꯨ ꯍꯥꯏꯌꯦ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯕꯣ ꯅꯃꯥꯁꯤꯕꯣ ꯏꯃꯥꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯅ ꯄꯤꯖꯗꯕꯅꯤ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤꯅꯦ ꯆꯥꯛꯇꯣ ꯑꯃꯨꯛꯇ ꯄꯤꯖꯕꯤꯔꯣ ꯅꯃꯥꯁꯦ ꯐꯖꯅ ꯁꯦꯟꯅꯕꯤꯌꯨ ꯑꯌꯤꯡꯕꯤ ꯐꯔꯦ ꯐꯔꯦ ꯏꯗꯣꯝꯆꯥꯁꯨ ꯆꯠꯂꯒꯦ ꯍꯣ ꯏꯆꯦ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯃꯅꯦꯝ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯀꯩꯊꯦꯜ ꯆꯠꯂꯨꯔꯤꯕ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯃꯅꯦꯝ ꯁꯦꯟꯅꯗꯕꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯕꯤ ꯇꯥꯅꯕ ꯁꯤꯜꯂꯤꯔꯣ ꯍꯥ ꯀꯩꯅꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯀꯩꯊꯦꯜꯗ ꯉꯥꯃꯣꯛ ꯆꯥꯕ ꯆꯠꯂꯨꯕꯅꯤ ꯅꯪꯅ ꯑꯩ ꯆꯥꯛ ꯄꯤꯖꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯄꯤꯖꯔꯣꯏꯅ ꯄꯤꯖꯗ꯭ꯔꯤꯕ ꯅꯊꯤꯕꯣꯡꯗꯨ ꯄꯤꯖꯗ꯭ꯔꯒꯅꯦ ꯅꯪꯁꯦ ꯅꯁꯥ ꯁꯣꯜꯍꯜꯂꯒ ꯍꯥꯠꯇꯣꯛꯀꯦ ꯇꯧꯔꯤꯕ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯦ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯀꯥꯟꯅꯄꯣꯟꯇꯦ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯑꯗꯨ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯅ ꯐꯥꯗꯨꯅ ꯍꯦ ꯆꯠꯈꯤꯅꯨ ꯆꯠꯀꯅꯤ ꯅꯪ ꯅꯊꯧ ꯅꯠꯇꯦ ꯑꯗꯨꯏꯗꯤ ꯅꯪ ꯄꯨꯜꯂꯒ ꯊꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯏꯆꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯏꯆꯦ ꯊꯥꯗꯣꯛꯑꯣꯕꯁꯤ ꯊꯥꯗꯣꯛꯑꯣꯏ ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯂꯕꯗꯤ ꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯅ ꯑꯌꯦꯡꯕꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯦꯡꯕꯤ ꯃꯥꯅ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯒ ꯃꯅꯦꯝꯕꯨ ꯍꯦꯛ ꯂꯨꯅ ꯇꯧꯁꯤꯟꯅꯕ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯃꯅꯦꯝꯕꯨ ꯆꯥꯛ ꯄꯤꯖꯗꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯍꯩ ꯇꯥꯔꯤꯕ ꯅꯨꯄꯤ ꯏꯃꯥꯗꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗ ꯉꯥꯏꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯏꯃꯥꯁꯤ ꯑꯃꯨꯛ ꯇꯨꯝꯈꯤꯕ ꯅꯍꯥꯟꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯏꯃꯥꯅ ꯄꯥꯝꯖꯕ ꯁꯧꯒ꯭ꯔꯤ ꯑꯃ ꯄꯥꯛꯅꯝ ꯑꯃ ꯇꯧꯔꯤ ꯑꯁꯤ ꯍꯥꯏꯅ ꯑꯌꯦꯡꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯅꯦꯝꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯁꯥꯗꯨꯅ ꯍꯥꯏꯔꯤ ꯁꯣꯝꯗ ꯑꯇꯣꯝꯕ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯐꯃꯨꯡꯗꯁꯨ ꯇꯨꯝꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯑꯇꯣꯝꯕ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯀꯦ ꯇꯧꯕꯒ ꯀꯕꯣꯛꯂꯩꯅ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯈꯪꯍꯜꯂꯛꯂꯝꯃꯤ ꯌꯥ ꯏꯃꯥ ꯈꯪꯉꯤꯍꯦ ꯀꯩꯅꯣ ꯑꯩꯅ ꯅꯪ ꯂꯥꯛꯄꯗꯣ ꯈꯪꯕꯒꯤꯅꯦ ꯊꯑꯣꯏꯅ ꯂꯨꯝꯃꯒ ꯈꯪꯍꯜꯂꯤꯅꯦ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯁꯤꯗꯤ ꯑꯗꯣ ꯁꯤ ꯏꯃꯥ ꯑꯩꯅ ꯏꯃꯥꯒꯤꯅꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯀꯕꯣꯛ ꯃꯣꯔꯤ ꯂꯩꯔꯛꯄꯅꯤ ꯁꯤ ꯀꯩꯅꯣ ꯍꯥꯎꯅꯤ ꯁꯤꯗꯤ ꯇꯥꯗ ꯅꯪꯁꯤ ꯌꯥꯝ ꯐꯩꯀꯣ ꯇꯥꯗꯕꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯥꯗ ꯀꯧꯕꯗꯣ ꯀꯧꯅꯨ ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯗꯨꯅ ꯑꯇꯣꯝꯕ ꯑꯗꯨꯝ ꯀꯧ ꯀꯕꯣꯛꯂꯩꯗꯣ ꯑꯇꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯦꯕ ꯅꯪꯅ ꯍꯩꯄꯥ ꯁꯥꯗꯅ ꯑꯩꯕꯨ ꯇꯥꯛꯁꯤꯜꯂꯛꯂꯤꯕ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯈꯪꯉꯤ ꯅꯪꯁꯦ ꯇꯥꯗꯅꯦ ꯍꯥꯏꯕ ꯇꯥꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤꯗꯨ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯀꯕꯣꯛꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯕꯣꯛ ꯃꯌꯣꯝ ꯑꯗꯨ ꯃꯇꯨꯡꯗ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯀꯩꯅꯣ ꯏꯃꯥꯅ ꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤꯗꯨꯕꯣ ꯀꯕꯣꯛ ꯃꯣꯔꯤ ꯅꯠꯇꯦ ꯀꯕꯣꯛꯂꯩꯗ ꯐꯩꯅ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯀꯌꯥꯗꯕꯨ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯎꯕꯤꯅꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯗꯧꯁꯨ ꯅꯠꯇꯕꯁꯤꯗ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯆꯥꯅꯤꯡꯗꯅ ꯂꯣꯠꯁꯤꯜꯂꯤꯕ ꯀꯕꯣꯛ ꯃꯣꯔꯤꯗꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯈꯣꯡꯕꯥꯟꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯌꯤꯡꯕꯤ ꯅꯠꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤꯗꯨ ꯅꯣꯛꯅꯤꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯅꯃꯧꯅ ꯆꯥꯛ ꯊꯤꯖꯔꯦ ꯑꯇꯣꯝꯕ ꯅꯪꯁꯨ ꯅꯈꯨꯠꯅ ꯁꯥꯝꯗꯣꯔꯛꯑꯣ ꯅꯪ ꯇꯥꯆꯧꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯀꯕꯣꯛꯂꯩ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯋꯥꯟꯊꯈꯩ ꯅꯣꯛꯂꯝꯃꯤ ꯍꯩꯃꯥ ꯑꯩꯒꯤ ꯄꯨꯈꯝ ꯃꯌꯥꯏꯁꯤꯗ ꯃꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯃꯤꯆꯤ ꯈꯠꯆꯜꯂꯛꯑꯦ ꯃꯥꯏꯗ ꯉꯝꯖꯔꯔꯣꯏꯗ ꯑꯩꯗꯤ ꯏꯀꯥꯏꯕꯗ ꯆꯥꯛꯀꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯧꯔꯦ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯇꯧꯖ ꯁꯥꯔꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯅ ꯇꯧꯔꯤ ꯑꯆꯧꯕꯅ ꯏꯃꯥ ꯆꯥꯛꯇꯣ ꯋꯥ ꯉꯥꯡꯗꯕꯤ ꯆꯥꯎ ꯍꯥꯒꯅꯤ ꯍꯣꯏ ꯕꯥꯖꯤ ꯏꯃꯥꯁꯤꯗꯤ ꯑꯗꯨ ꯏꯃꯥ ꯅꯪ ꯅꯨꯄꯤꯗ ꯀꯩꯀꯩ ꯍꯥꯞꯄ ꯂꯧꯒꯦ ꯉꯥ ꯑꯇꯥꯎꯕ ꯏꯃꯥꯕꯨ ꯉꯥ ꯑꯇꯥꯎꯕ ꯆꯥꯅꯤꯡꯕ꯭ꯔꯣ ꯉꯁꯤꯗꯤ ꯉꯥ ꯑꯇꯥꯎꯕ ꯂꯩꯇꯦ ꯍꯌꯦꯡ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯒ ꯇꯧꯕꯤꯔꯒꯦ ꯑꯗꯨꯒ ꯆꯥꯔꯣꯏ ꯏꯃꯥ ꯕꯥꯖꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯁꯣꯏꯗꯕꯤꯗ ꯉꯥ ꯇꯥꯎꯁꯤꯀꯣ
ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯇꯣꯝꯕ ꯇꯥꯆꯧ ꯑꯩ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 15ꯁꯤꯗ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯇꯨꯡꯏꯜꯂꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯇꯣꯔꯤꯕ ꯂꯪꯐꯩꯗꯅ ꯊꯥ 3ꯃꯨꯛꯇꯤ ꯂꯩꯔꯛꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯑꯌꯤꯡꯕꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯁꯤꯗꯧꯔꯦ ꯀꯩꯗꯧꯕꯒꯤ ꯀꯣꯛ ꯆꯤꯛꯂꯤꯅꯣꯅꯦ ꯅꯨꯄꯤ ꯉꯁꯥꯏ ꯏꯃꯥꯅ ꯁꯝ ꯐꯣꯏꯕꯒꯤꯅꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥꯗꯣ ꯉꯁꯥꯏ ꯃꯊꯟꯇ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗ ꯑꯩꯅ ꯀꯩꯊꯦꯜꯗ ꯀꯩꯒꯤ ꯆꯠꯂꯤꯅꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯆꯠꯀꯅꯣ ꯍꯥꯏꯔꯨꯕꯒꯤ ꯆꯣꯡꯁꯤꯜꯂꯒ ꯁꯝ ꯐꯣꯏꯔꯛꯏꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯇꯝꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯨꯄꯤ ꯅꯪ ꯏꯃꯥꯗ ꯁꯥꯎꯒꯅꯨꯀꯣ ꯅꯪ ꯏꯃꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯈꯟꯒꯅꯨꯀꯣ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯒꯤꯕꯨ ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦꯀꯣ ꯑꯌꯤꯡꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯪꯕꯨ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯅꯪꯁꯨ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯂꯣꯏꯅꯕꯗ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯋꯥꯗꯦ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯈꯔ ꯐꯨꯕꯒꯤ ꯅꯥꯕꯩ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯃꯅꯦꯝꯕꯨ ꯂꯨꯅ ꯇꯧꯕꯤ ꯁꯥꯗꯨꯅ ꯋꯥ ꯇꯝꯂꯤ ꯑꯗꯨꯒ ꯅꯥꯀꯣꯏꯅꯅ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯐꯨꯕꯒꯤ ꯃꯑꯣꯡꯗꯁꯨ ꯋꯥ ꯀꯌꯥ ꯇꯝꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯇꯣꯝꯕꯅ ꯂꯪꯐꯩ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯇꯥꯆꯧ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯔꯣ ꯑꯇꯣꯝꯕ ꯂꯪꯐꯩꯗ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯎꯔꯣꯏ ꯀꯥꯏꯅꯒ ꯀꯧꯁꯤꯟꯅꯕꯗꯤ ꯇꯧꯒꯅꯨꯀꯣ ꯇꯧꯔꯣꯏꯗ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯅ ꯑꯇꯣꯝꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯑꯩꯕꯨꯔꯣ ꯃꯥꯅꯤ ꯅꯆꯥ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯈꯤꯒꯦ ꯅꯆꯥꯅ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯀꯔꯤ ꯂꯩꯔꯧꯒꯦ ꯑꯩꯒꯤꯔꯣ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯏꯃꯥꯒꯤ ꯀꯔꯤ ꯂꯩꯔꯣ ꯍꯥꯏꯕꯅꯣ ꯈꯨꯖꯤ ꯂꯩꯔꯛꯑꯣ ꯈꯨꯖꯤ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯛꯎꯀꯣ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯁꯤꯐꯥꯎ ꯌꯧꯅꯕ ꯁꯤꯗꯣꯏꯅꯦ ꯍꯣꯏ ꯂꯩꯔꯛꯀꯦ ꯑꯗꯣ ꯑꯗꯨꯅ ꯌꯥꯔꯣ ꯏꯃꯥ ꯑꯇꯩꯗꯤ ꯀꯩꯀꯩ ꯂꯩꯔꯨꯒꯦ ꯏꯃꯥꯅ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯔꯤ ꯐꯅꯦꯛꯁꯨ ꯐꯤꯁꯨ ꯐꯨꯔꯤꯠꯁꯨ ꯂꯣꯏꯔꯦ ꯑꯇꯣꯝꯕ ꯏꯃꯥꯒꯤ ꯂꯩꯕꯗ ꯏꯇꯩꯃꯒꯤꯁꯨ ꯋꯥꯡꯈꯩ ꯐꯤ ꯐꯖꯕ ꯑꯝꯇ ꯂꯩꯔꯛꯑꯣ ꯍꯣꯏ ꯂꯩꯔꯛꯀꯦ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏ ꯉꯥꯏꯔꯝꯃꯅꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯊꯤꯟꯗꯣꯛꯄꯤꯔꯒꯦ ꯍꯣꯏ ꯇꯥꯆꯧ ꯏꯃꯥ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ ꯏꯃꯥꯒꯤꯅꯦ ꯉꯃꯣꯛ ꯆꯥꯅꯅꯕ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯗ ꯁꯦꯜ ꯈꯔ ꯑꯇꯣꯝꯕꯅ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯒ ꯄꯤ ꯑꯗꯨꯒ ꯃꯃꯥꯗ ꯈꯣꯏꯔꯝꯗꯨꯅ ꯏꯃꯥ ꯅꯆꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯕꯣꯛꯂꯩ ꯃꯥꯗꯤ ꯃꯆꯥꯅ ꯈꯣꯏꯔꯝꯂꯤꯕꯗꯨ ꯍꯟꯅꯒ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯃꯆꯥ ꯑꯇꯣꯝꯕꯅ ꯄꯤꯕ ꯁꯦꯜ ꯑꯗꯨ ꯊꯥꯡꯒꯠꯇꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯑꯆꯧꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯊꯤꯟꯗꯣꯛꯄꯤꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯕꯣꯛꯂꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯒꯃꯣꯛ ꯆꯥꯅꯕ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯝꯃꯤ ꯑꯌꯤꯡꯕꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯇꯣꯝꯕꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯝꯃꯤ ꯀꯩꯅꯣ ꯏꯆꯦ ꯅꯪꯅ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯈꯪꯉꯤꯍꯦ ꯀꯩꯅꯣ ꯑꯩꯅ ꯀꯥꯏꯗ ꯅꯪꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯒꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯅꯪꯅ ꯅꯈꯨꯠ ꯍꯨꯝꯖꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕꯗꯣ ꯑꯩꯅ ꯎꯍꯧꯏ ꯀꯗꯥꯏ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯎ ꯑꯉꯥꯎꯕꯤ ꯅꯪꯅ ꯁꯦꯜ ꯄꯥꯏꯔꯒ ꯀꯩꯗꯧꯅꯗꯧꯔꯤꯒꯦ ꯑꯉꯥꯎꯕꯤ ꯅꯪꯅ ꯄꯥꯏꯔꯒ ꯀꯩꯗꯧꯅꯗꯣꯏꯅꯣꯕ ꯆꯠꯊꯣꯛꯑ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯃꯤꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯄꯤꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯅ ꯊꯠꯇꯨꯅ ꯃꯥꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯣ ꯍꯥꯏꯅ ꯃꯃꯧꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯁꯨꯝ ꯃꯨꯛꯅꯔꯛꯄꯗꯒꯤ ꯑꯌꯤꯡꯕꯤꯒꯤ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯁꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯀꯕꯣꯛꯂꯩꯁꯨ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯆꯧꯕ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯑꯌꯤꯡꯕꯤꯗꯨ ꯇꯥꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯐꯣꯏꯔꯝꯕ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯞꯁꯤꯟꯅꯔꯛꯂꯝꯃꯤ ꯏꯃꯥ ꯁꯤ ꯅꯃꯧꯒꯤ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ ꯏꯃꯥ ꯅꯃꯧꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯏꯃꯥ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯁꯤ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯆꯧꯕꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ ꯏꯃꯥ ꯅꯃꯧꯒꯤ ꯁꯝꯁꯦ ꯑꯝꯇ ꯊꯥꯗꯣꯛꯁꯤꯕ ꯅꯆꯥ ꯂꯥꯛꯏꯕ ꯏꯃꯥꯅ ꯄꯦꯟꯗꯕꯗꯣ ꯅꯆꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯝꯁꯦ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯗꯣꯛꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯅ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯍꯜꯂꯝꯃꯤ ꯀꯕꯣꯛꯂꯩ ꯄꯤꯍꯧ ꯇꯧꯗꯨꯅ ꯃꯁꯤꯅꯅꯦ ꯑꯩꯒꯤ
ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯕ ꯁꯦꯜꯗꯣ ꯍꯨꯔꯥꯜꯂꯝꯃꯤꯅꯦ ꯃꯥꯅ ꯅꯨꯄꯤ ꯀꯩꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯅꯨꯄꯥ ꯑꯩꯗꯤ ꯏꯃꯥꯒꯤ ꯐꯃꯨꯡ ꯂꯣꯏꯁꯤꯟꯕꯅꯤ ꯃꯣꯟ ꯃꯈꯥꯗ ꯁꯦꯜ ꯂꯩ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯅ ꯏꯃꯥꯒꯤ ꯃꯣꯟꯒꯨꯝꯕꯁꯦ ꯃꯣꯠꯂꯦ ꯍꯥꯏꯅ ꯁꯤꯟꯒꯦꯅ ꯃꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯄꯗ ꯏꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯁꯦꯜ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯝꯐꯣꯏꯔꯤꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯀꯞꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩꯗꯤ ꯃꯃꯤꯠꯀꯥꯗꯣ ꯐꯩꯅ ꯌꯦꯡꯂꯒ ꯆꯤꯟꯊꯤꯕꯤ ꯍꯨꯔꯥꯟꯕꯤ ꯆꯤꯟꯊꯤꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯥꯖꯤꯌꯥ ꯃꯁꯤ ꯍꯨꯔꯥꯟꯕꯤꯅꯤ ꯍꯨꯔꯥꯟꯕꯤ ꯏꯃꯥ ꯅꯃꯧꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨ ꯅꯃꯧ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯑꯆꯧꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯥꯠ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯃꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯌꯥꯔꯦ ꯅꯨꯄꯤ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯏꯃꯥꯁꯦ ꯑꯩꯅ ꯊꯦꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯑꯆꯧꯕꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯕꯣꯛꯂꯩ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯃꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯍꯩ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯎ ꯂꯥꯎ ꯍꯩꯃ ꯏꯆꯦ ꯂꯩꯕꯤꯌꯥ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯅꯦꯝꯕ ꯑꯉꯥꯎꯕꯤꯁꯦ ꯐꯖꯅ ꯁꯦꯟꯅꯧ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯛꯀꯅꯨ ꯃꯁꯤ ꯑꯉꯥꯎꯕꯤꯁꯤꯅꯅꯦ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤꯕꯗꯨꯗ ꯅꯨꯡꯅ ꯊꯣꯝꯗꯅ ꯑꯉꯥꯡꯁꯤꯡꯗꯣ ꯃꯀꯣꯛ ꯀꯥꯏꯕ ꯌꯥꯎ ꯃꯔꯥꯏꯕꯛ ꯀꯥꯏꯕ ꯌꯥꯎ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯅ ꯍꯧꯔꯦ ꯃꯁꯦ ꯄꯨꯜꯂꯒ ꯊꯝꯒꯦꯔꯥ ꯀꯩꯅꯣ ꯇꯧ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯁꯤ ꯋꯥꯊꯣꯛ ꯌꯥꯝ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯁꯥꯎꯕꯤꯅꯨ ꯏꯆꯦꯈꯣꯏ ꯑꯩ ꯏꯃꯥꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅꯨꯄꯤ ꯃꯧꯁꯤꯡꯗꯨꯁꯨ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯕꯣꯛꯂꯩꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯅ ꯄꯨꯜꯂꯒ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯑꯉꯥꯎꯕꯤ ꯅꯪꯅ ꯁꯤꯈ꯭ꯔꯣꯅꯤ ꯅꯪ ꯂꯩꯕꯅ ꯑꯩꯁꯦ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯔꯦ ꯑꯁꯨꯛ ꯐꯠꯇꯕ ꯍꯅꯨꯕꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯥꯎꯔꯤꯅ ꯆꯨꯝꯅ ꯉꯥꯎꯒꯦꯅꯦ ꯅꯪꯅ ꯍꯤꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯅ ꯁꯤꯈ꯭ꯔꯣ ꯑꯩꯕꯨ ꯐꯨꯕꯤꯅꯣ ꯑꯩ ꯅꯥꯏꯌꯦ ꯑꯩꯕꯨ ꯐꯨꯕꯤꯅꯣ ꯅꯪ ꯆꯩ ꯌꯥꯝ ꯋꯥꯠꯂꯤ ꯅꯪ ꯆꯩ ꯋꯥꯠꯄꯒꯤꯅꯤ ꯅꯪ ꯂꯝ ꯍꯦꯜꯂꯤꯕꯁꯦ ꯏꯅꯦꯝ ꯑꯣꯏꯔꯕꯁꯨ ꯐꯨꯍꯩ ꯇꯥꯏꯕ ꯂꯩꯇꯦ ꯑꯉꯥꯎꯕꯤꯅꯤ ꯐꯨꯕ ꯇꯥꯕꯅꯤ ꯉꯥꯎꯕ ꯐꯅꯕ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯈꯪꯗꯅ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯕꯤꯔꯤ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯕꯣꯛꯂꯩꯗ ꯂꯛꯅꯕ ꯀꯔꯦꯝꯅꯕꯒꯤ ꯀꯕꯣꯛꯂꯩꯅ ꯁꯥꯎꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯨꯡꯅ ꯊꯣꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯩꯄꯥ ꯁꯥꯕꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯗꯨꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩꯗ ꯃꯔꯥꯜ ꯄꯨꯝꯕ ꯁꯤꯕꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ ꯅꯨꯄꯥ ꯏꯃꯥꯁꯤ ꯅꯣꯡꯃꯩ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯏ ꯃꯤꯒꯤ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯔꯤꯗꯨꯕꯨ ꯃꯥꯅ ꯅꯨꯡꯅ ꯊꯣꯝꯗꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯌꯥꯎꯅꯔꯦ ꯍꯥꯏ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯇꯜꯂꯤꯀꯣ ꯑꯩꯅ ꯄꯨꯜꯂꯒ ꯊꯝꯁꯤ ꯍꯥꯏꯔꯁꯨ ꯅꯪꯅ ꯍꯦꯛ ꯌꯥꯗꯦꯗꯣ ꯏꯃꯥꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯣ ꯍꯦꯛꯇ ꯍꯥꯏ ꯅꯨꯄꯤ ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯅꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯏꯃꯥꯒꯤ ꯈꯟꯕꯗ ꯁꯤꯗꯒꯤꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯦꯗꯅꯤ ꯑꯩꯕꯨ ꯍꯩꯖꯧꯗꯤ ꯏꯃꯥꯕꯨ ꯌꯣꯠꯍꯤꯡ ꯊꯥꯡꯗꯨꯅ ꯊꯝꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯑꯩꯁꯦ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯤꯅ ꯉꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯐꯔꯁꯦ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯃꯤꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯗꯣꯏꯁꯨ ꯏꯃꯥꯁꯦ ꯄꯨꯜꯂꯒ ꯊꯝꯃꯨ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯕꯨ ꯄꯨꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤ ꯁꯤꯡꯖꯨ ꯀꯣꯝꯄꯥꯛ ꯑꯃ ꯁꯨꯗꯨꯅ ꯆꯥꯔꯤ ꯃꯃꯧꯅ ꯆꯥꯕ ꯎꯕꯗ ꯀꯕꯣꯛꯂꯩꯁꯨ ꯆꯥꯅꯤꯡꯂꯗꯨꯅ ꯃꯃꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯑꯩꯁꯨ ꯁꯤꯡꯖꯨꯗꯣ ꯈꯤꯇ ꯆꯥꯒꯦ ꯅꯪꯅ ꯆꯥꯔꯤꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯁ ꯃꯤꯁꯧꯒ ꯆꯪꯗꯧ ꯃꯥꯜꯂꯦ ꯍꯦ ꯑꯩꯅ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨꯀꯣ ꯑꯗꯣ ꯈꯤꯇ ꯆꯥꯒꯦꯕ ꯅꯪ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯆꯥꯅꯤꯡꯉꯦ ꯍꯣ ꯄꯤꯖꯒꯦ ꯍꯤꯍꯤ ꯑꯩꯗꯤ ꯁꯤꯡꯖꯨ ꯆꯥꯗꯧꯔꯦ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯍꯔꯥꯎꯅ ꯁꯤꯡꯖꯨ ꯆꯥꯔꯅꯤ ꯈꯟꯖꯔꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯆꯥꯔꯤꯕ ꯁꯤꯡꯖꯨ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯃꯣꯔꯣꯛ ꯅꯣꯏꯁꯤꯜꯂꯒ ꯃꯅꯦꯝꯗ ꯄꯤꯔꯛꯂꯝꯃꯤ ꯁꯦ ꯆꯥꯔꯣ ꯄꯦꯟꯈꯩ ꯆꯥꯔꯣꯀꯣ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛꯂꯩ ꯁꯤꯡꯖꯨꯗꯨ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯀꯤꯠ ꯅꯝꯁꯤꯜꯂꯤ ꯑꯗꯨꯕు ꯃꯣꯔꯣꯛ ꯁꯥꯕꯗ ꯃꯍꯥꯛ ꯉꯥꯎꯔꯝꯃꯤ ꯀꯕꯣꯛꯂꯩ ꯍꯨꯍꯥ ꯀꯥꯝꯗꯨꯅ ꯏꯆꯦ 이싱 ꯊꯛꯀꯦ ꯃꯣꯔꯣꯛ ꯁꯥꯕꯗ ꯁꯤꯔꯦ 이제 이싱ꯊꯛꯀꯦ 이싱ꯊꯛꯀꯦ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯑꯌꯤꯡꯕꯤ ꯇꯥꯁꯤꯟꯅꯗꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯅꯥꯊꯤꯕꯣꯡ ꯂꯥꯎꯔꯗꯤ ꯑꯗꯨꯅꯤ ꯁꯣꯝꯗ ꯀꯕꯣꯛꯂꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕꯅ ꯉꯥꯎꯔꯗꯨꯅ ꯀꯞꯂꯤ ꯃꯈꯣꯡꯗꯨꯁꯨ ꯌꯣꯠꯂꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯏꯁꯤꯡ ꯊꯛꯅꯤꯡꯂꯕꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ ꯑꯆꯧꯕ ꯃꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯆꯧꯕ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯑꯌꯤꯡꯕꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ
Ima si ising sida leire kabok lei ising du ta mun du na thakli aina ima gi tonga na sing ju bira ke hairaga ima se ai gi sarung mor sabu do sa sing kramali nangbu morok to sai khanglabadi ima gi manang tagi lamna thana ba yadru nupi asigi phak mathak se thanam bani ima na lami uram ima namo morok saba phana na ba thumpura khora nang nei gonda morok asabu sing ju pizaba natra aduga mini ising ta ke hairaga tasina tri natro phatabi nang hatoke asi haina kabok lei mamung nupi bu lam tu phuge tawi asawna makhut adu thatuna kainoima adumna tawnusi ima na mo sabu sakhi jasilaga si yarisi ma namong du phura dusi asi haina asawba magi nupi gi lamsat khangdabana magi nupi gi misang sangduna mama bu khamjeli asumni itat tatana ayingbina mapuroibada manemna mabu adumak phubi haiba yanaba tat kaya tawrami asumna tha khra amasu housingkhre nongmagi numitni ayingbina imungda tumdur leiringai kabuk lei makhongda pulliba yotli adu thadattuna nanthoknaba hotnarami si yotli sisu tattene masidi nongshina sudatke yotli namu tatlo kaidobage tattore asi haina kabuk lei nungdum ama paiduna yotli adu bu tatnaba sudali asumna mikukhragi tungda yotli adu sudatlami kabuk lei harauna Tongalom da sakige tawbaga mamung nupi ayingbina mabu pharami he kaidro nang ha musi ngobi simase kyam aine yotli ka si thadalaga sakige tawdana he angobi nangai ko kaino ai angobi nati nang ni ngawidi hu thado ai sakki phatabi nangna ai punsilaga thambada ai ya war ayu phasin bigano phatabi aina nangse phaningda phaba manbra ha nang singawbagini aina nang pharaga pullaga thamise he yam thni muk sangu chango sangoi suksang sangoi anam dukan ngan ko kyam kan ngan nanam tan dali sangoi ai na masa du pa lei basida phuning de tawni phai king thugi masi asi haina manem tu lakta illi kabuk lei tu khongpham sa hauja du na tu sili kabuk lei sat haugalak tu na mamong nu pida mayana siklami ayingbi law khong tu kaplak lami ya ngawbi hui ola bunang thadu ne ngaw na sini ayo thadu hai bani ne Tanzadu da asawbasu imungdagi thoglatlami tawrihuma tawdu ubada pakhatna mamabu singthoktuna ima ngawrbo nangbo kaigino namonu bisida adukni sigisiba basi mana ai inthuri ne nupa ima se yoli thadatlaga siengi tawrambadagi aina phabani aduga aingonda songsinduna yani hekta siklakliba nupa ai khangina khang ai ipaga laiminaba pasengna kisare ai ipamda thinbir ngai hoyingbi nang sumta hoi khang magamje ai su kana nate imane na sum khang ban asumna sum tarabadi ai sibam na bong khang le si batari hoi sila si solibudo hanam de hida hapsi lawsi hu ga batari asi haina asawbana ayingbi imungda pusinduna sanki kabok lei ayingbi na inbada tusinduna tatliba makuru du nanzaduna masanu padi yenglaga khoi baji se ya patte hanaga manadri aingonda thina tawri nawalo bidiyaisu koyu kige kana pote asi haina satki asumna mathangi numiti ayingbi manemna mabu mayana sikhibagi laman khumge khanduna mapureba leitabagi khudong sabu lauduna manembu thina phubirami asumna mana manembu tamthina phubiringai langphai sakhiba atombana halakpaga mapa hek sanaraduna atoma sensilaktuna mamabu konsinbirami dema kaino itaimna imar tawbiriswa mani taimada kari kaiba tawkrake ayingbi khumpham khangda tumilai kabuk lei masanu pagi pambom aduda konduna aibu kanbiyo masigi na pisina aibu tige dum phui ayam na mana phubasi ayam kiye aibu kanbiyo nasa to malak isnima karigi imada kidoino itaima aidi taimase yamna phabi imung asigi yumure mina haina khalubani adubu itaimadi yamna puksel pikbi moidu leirami aigi mana itaimda kari lankibagino miyamga mi mana trabi aigi masibu asukthina phubirisiba ayingbido mana sumba saduna ho khanglakpa ngamdraba adugi kanana suk mana tawriga yadoino ngawira ngawsinnaira su khangdagai ai sumi kaubani na mana tawriga suk yaw haibadudi yadabani na ne sauninge ai aduna phuriba adu fana oirabusu imase mi mana de hairadi khara them nogdana sisinabi badi yaidana idaima ngasi itaimagi mongse nanaw khra waruse itaimana sumna taramni haibadi nanaw
ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯕꯅꯤ ꯃꯇꯥꯡꯅꯅꯤ ꯉꯝꯗ꯭ꯔꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯉꯥꯎꯕꯤꯁꯦ ꯁꯦꯟꯅꯕ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯣꯏꯒꯤ ꯅꯃꯥ ꯑꯉꯥꯎꯕꯤꯁꯦ ꯁꯦꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯀꯩ ꯊꯥꯅ ꯇꯧꯔꯤꯒꯦ ꯑꯉꯥꯎꯕꯤ ꯃꯥꯅ ꯍꯤꯡꯂꯒ ꯍꯥꯠ ꯀꯌꯥ ꯇꯣꯛꯈ꯭ꯔꯣ ꯑꯇꯣꯝꯕ ꯃꯇꯩꯃꯃꯛꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯇꯩꯃꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯃꯃꯤꯠ ꯏꯀꯥꯅ ꯏꯇꯩꯃ ꯅꯪ ꯂꯩꯇꯣꯟꯅ ꯁꯔꯨ ꯄꯥꯟꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯀꯣ ꯄꯪꯉꯥꯡ ꯉꯥꯡꯒꯅꯨ ꯍꯦꯔꯥ ꯑꯇꯣꯝꯕ ꯊꯛꯁꯤꯒꯁꯤ ꯌꯥꯎꯗꯕ ꯅꯊꯛ ꯊꯣꯡꯕ ꯍꯜꯗ ꯅꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯗꯅ ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯝꯅꯅꯦ ꯂꯥꯎꯈꯣꯡ ꯇꯧꯔꯒ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯇꯥꯟꯖꯥꯗꯨꯗ ꯑꯆꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥ ꯎꯕꯗ ꯑꯌꯦꯡꯕꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯁꯠ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ ꯑꯇꯣꯝꯕ ꯅꯪ ꯍꯜꯂꯦꯗꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯏꯁꯨꯛ ꯁꯨꯛꯇꯣꯛꯅꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯀꯤꯔꯦ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯀꯔꯦꯛ ꯂꯩꯕ ꯇꯧꯈ꯭ꯔꯦ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯏꯃꯥꯁꯤꯒꯤ ꯈꯟꯖꯗꯨꯅ ꯂꯩꯖꯔꯤꯕ ꯑꯩꯁꯦ ꯐꯠꯇꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯧ ꯑꯩ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯁꯤ ꯂꯩꯔꯔꯣꯏ ꯑꯩ ꯏꯄꯥꯝ ꯆꯠꯈ꯭ꯔꯒꯦ ꯑꯌꯦꯡꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯇꯥꯆꯧ ꯉꯁꯤ ꯅꯅꯥꯎꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯏꯇꯩꯃꯅ ꯏꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯉꯁꯤꯒꯤ ꯏꯇꯩꯃꯒꯤ ꯃꯇꯧꯁꯦ ꯅꯅꯥꯎ ꯇꯁꯦꯡꯅ ꯋꯥꯔꯧꯖꯩ ꯀꯩꯅꯣ ꯅꯨꯄꯤ ꯑꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥ ꯏꯃꯥꯁꯦ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯌꯣꯠꯂꯤ ꯊꯥꯗꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯉꯁꯤꯁꯨ ꯎꯍꯧꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯁꯝꯁꯦ ꯂꯥꯝꯗꯨꯅ ꯐꯣꯏꯕꯤꯔꯤꯕꯅꯤ ꯑꯩꯁꯨ ꯅꯥꯕ ꯀꯧꯕꯅꯤꯅ ꯏꯁꯥ ꯀꯟꯖꯅꯕ ꯍꯥꯏꯅ ꯏꯃꯥꯕꯨ ꯏꯟꯊꯣꯛꯄꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯃꯃꯥꯁꯤ ꯐꯨꯌꯥꯏꯗꯨꯅ ꯃꯇꯩꯃ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯦꯡꯕꯤ ꯃꯥꯒꯤ ꯐꯤꯖꯤꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯀꯞꯂꯤ ꯍꯥ ꯑꯇꯣꯝꯕꯅꯕꯣ ꯑꯇꯣꯝꯕ ꯃꯥꯗꯤ ꯃꯇꯩꯃꯒꯤ ꯇꯥꯠ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯑꯆꯧꯕ ꯑꯇꯣꯝꯕꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯇꯣꯝꯕ ꯅꯪꯃꯛꯅ ꯅꯇꯩꯃꯗ ꯑꯗꯨꯝꯅ ꯇꯧꯔꯕ ꯏꯃꯥꯕꯨ ꯅꯇꯩꯃꯅ ꯀꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯀꯌꯥꯝ ꯂꯨꯝꯅ ꯂꯧꯖꯩ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯇꯥꯆꯧ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯑꯣꯏꯗꯕꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗꯣꯏꯅꯣ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯅꯪ ꯇꯥꯆꯧꯗ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯒꯅꯨ ꯅꯍꯥꯟꯈꯩ ꯏꯃꯥꯕꯨ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯁꯦꯟꯅꯖꯩ ꯍꯥꯏꯕ ꯃꯣꯏ ꯇꯥꯆꯧ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯑꯣꯏꯗꯕ ꯍꯥꯏꯔꯒ ꯅꯪ ꯑꯩꯕꯨ ꯂꯥꯟꯅꯕꯨ ꯂꯧꯕꯤꯗꯧꯔꯤꯕ꯭ꯔꯥ ꯏꯇꯩꯃ ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯤ ꯅꯪꯒꯤ ꯅꯇꯥꯗꯣ ꯇꯧꯔꯅꯨ ꯏꯇꯩꯃ ꯅꯪꯁꯦ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯂꯨꯗꯦ ꯑꯗꯨꯕꯨ ꯏꯇꯩꯃ ꯅꯪꯗꯤ ꯁꯛꯂꯣꯟ ꯑꯅꯤ ꯄꯨꯕꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯌꯦꯃꯤ ꯑꯩꯕꯨ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ ꯃꯣꯏ ꯇꯥꯆꯧ ꯅꯪ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯑꯩꯕꯨ ꯍꯥꯏꯔꯁꯤꯐꯥꯎ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯕ ꯅꯪꯒꯤ ꯀꯩꯗꯥꯗꯨꯅꯅꯤ ꯏꯇꯩꯃ ꯍꯦ ꯑꯉꯥꯡ ꯅꯪ ꯍꯥꯏꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯊꯛꯁꯤꯒꯁꯤ ꯌꯥꯎꯗꯕ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯃꯅꯥꯎꯗ ꯈꯨꯠ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯌꯦꯡꯕꯤ ꯇꯣꯉꯥꯟꯅ ꯆꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯃꯥꯒ ꯇꯣꯉꯥꯟꯅ ꯆꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯦꯡꯕꯤꯗꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤ ꯏꯅꯦꯝꯕꯣꯛꯁꯤꯒꯤ ꯁꯦꯕꯥꯁꯨ ꯇꯧꯗ꯭ꯔꯦ ꯏꯇꯩꯅꯥꯎꯇꯪ ꯅꯨꯡꯉꯥꯏꯅ ꯇꯣꯉꯥꯟ ꯆꯥꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯥꯖꯗꯅꯒ ꯇꯧꯔꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯃꯥꯅ ꯊꯥꯖꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯑꯉꯥꯎꯕꯤꯁꯦ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯍꯜꯂꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯅ ꯁꯤꯊ ꯅꯣꯛꯂꯤ ꯁꯣꯝꯗ ꯑꯇꯣꯝꯕ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯃꯃꯥ ꯀꯕꯣꯛꯂꯩꯕꯨ ꯆꯥꯛ ꯆꯥꯊꯣꯛꯂꯣ ꯍꯥꯏꯅ ꯊꯦꯝꯂꯤ ꯑꯇꯣꯝꯕꯅ ꯏꯃꯥ ꯁꯦ ꯆꯥꯛꯁꯦ ꯈꯖꯤꯛꯇꯪ ꯆꯥꯁꯤꯁꯦ ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯑꯩ ꯉꯥ ꯆꯥꯅꯤꯡꯉꯦ ꯇꯥꯗ ꯉꯥ ꯊꯣꯡꯕꯤꯌꯣ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯀꯦꯁꯤꯟꯅꯔꯤ ꯑꯇꯣꯝꯕ ꯅꯣꯛꯂꯗꯨꯅ ꯍꯣꯏ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯗꯣ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤ ꯂꯥꯎ ꯑꯩ ꯊꯕꯛ ꯁꯨꯒꯨꯝꯗ ꯆꯠꯂꯔꯣꯏ ꯏꯃꯥꯕꯨ ꯉꯥ ꯊꯣꯡꯂꯒ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯇꯣꯝꯕꯅ ꯃꯃꯥꯕꯨ ꯀꯩꯊꯦꯜꯗ ꯄꯨꯕꯤꯗꯨꯅ ꯃꯃꯥꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯨ ꯂꯩꯗꯨꯅ ꯃꯃꯥ ꯃꯆꯥ ꯍꯔꯥꯎ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯇꯣꯝꯕ ꯃꯃꯥꯕꯨ ꯑꯗꯨꯝ ꯃꯥꯅ ꯁꯦꯟꯅꯗꯨ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯃꯥꯕꯨ ꯁꯦꯟꯅꯕꯤꯅꯕ ꯍꯥꯏꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯊꯥꯖꯕꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯇꯣꯝꯕ ꯑꯃꯗꯤ ꯊꯥꯖꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯖꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯤ ꯃꯅꯦꯝꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯈꯟꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯍꯥꯠꯄꯤꯔꯤ ꯏꯃꯥ ꯍꯌꯦꯡꯗꯤ ꯏꯔꯨ ꯂꯨꯖꯊꯣꯛꯁꯤꯗꯅ ꯀꯩꯒꯤ ꯂꯨꯗꯣꯏꯕ ꯇꯜꯂꯤ ꯑꯩ ꯏꯔꯨ ꯂꯨꯅꯤꯡꯗꯦ
ꯏꯔꯨꯕꯗꯤ ꯑꯉꯥꯎꯕ ꯃꯤꯅ ꯂꯨꯗꯧꯅꯦ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯃꯥꯗ ꯑꯗꯣ ꯏꯃꯥꯒꯤ ꯁꯝꯁꯤꯁꯨ ꯍꯥꯠꯄ ꯂꯣꯏꯔꯦ ꯅꯃꯣꯛ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯃꯥ ꯅꯪ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯨꯀꯣ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯃꯤꯗꯧꯅ ꯍꯣꯏꯍꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩ ꯈꯨꯄꯥꯛꯁꯤꯅ ꯁꯦꯠ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯁꯤꯗ ꯁꯨꯝ ꯐꯝꯂꯒ ꯂꯩꯌꯨꯀꯣ ꯏꯃꯥ ꯍꯣꯏ ꯃꯤ ꯊꯥꯖꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗ ꯀꯕꯣꯛꯂꯩ ꯃꯁꯤꯟꯒꯗꯨ ꯈꯨꯝꯂꯒ ꯅꯣꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯅ ꯍꯥꯏꯁꯤꯟꯅꯔꯒ ꯑꯄꯪꯁꯤꯗꯤ ꯃꯥꯅ ꯏꯃꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯂꯝꯄꯥꯛꯇ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗꯨꯝ ꯌꯦꯡꯊꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯕꯣꯛꯂꯩ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯎꯕꯗ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡ ꯈꯔꯅ ꯀꯕꯣꯛꯂꯩꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯂꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯉꯥꯎꯕꯤ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯁꯥ ꯅꯣꯏꯗ ꯍꯥꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯣꯛꯇꯨꯅ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯅ ꯇꯥꯔꯦ ꯆꯦꯜꯂꯨ ꯑꯉꯥꯡ ꯑꯃꯅ ꯑꯉꯥꯎꯕꯤ ꯉꯝꯃꯗꯤ ꯐꯨꯕꯤꯔꯨ ꯂꯥꯎꯅꯦ ꯑꯁꯤ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯕꯣꯛꯂꯩꯗ ꯂꯛꯅꯔꯤ ꯑꯉꯥꯡ ꯑꯃꯅ ꯅꯨꯡ ꯈꯨꯟꯗꯨꯅ ꯀꯕꯣꯛꯂꯩꯗ ꯊꯣꯝꯂꯛꯂꯝꯃꯤ ꯑꯌꯣ ꯍꯤꯟꯅꯥꯏꯅꯦ ꯉꯥꯎꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡ ꯊꯣꯝꯃꯩꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩ ꯀꯞꯄꯨꯔꯥ ꯍꯥ ꯑꯩ ꯀꯞꯅꯤꯡꯉꯦ ꯍꯣꯏ ꯏꯃꯥ ꯅꯨꯡꯅ ꯄꯥꯜꯂꯦ ꯑꯩ ꯉꯥꯏꯌꯦ ꯍꯣꯏ ꯏꯃꯥ ꯀꯕꯣꯛꯂꯩ ꯑꯉꯥꯎꯕꯤꯁꯦ ꯀꯞꯄꯤꯁꯦ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯋꯥꯟꯊ ꯋꯥꯟꯊ ꯅꯣꯛꯂꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯀꯕꯣꯛꯂꯩꯗ ꯅꯨꯡꯅ ꯊꯣꯝꯂꯛꯄ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯗꯨ ꯊꯥꯖꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯩꯔꯛꯂꯝꯃꯤ ꯈꯪꯕ꯭ꯔꯥ ꯍꯥ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯍꯜ ꯂꯃꯟꯅ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯍꯥ ꯑꯌꯣ ꯉꯥꯏꯌꯦ ꯊꯥꯗꯣꯛꯑꯣ ꯀꯩꯒꯤ ꯊꯥꯗꯣꯛꯄ ꯌꯥꯝ ꯊꯨꯅ ꯑꯕꯣꯛꯁꯦ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯑꯉꯥꯡ ꯑꯗꯨ ꯊꯥꯖꯅ ꯃꯅꯥ ꯂꯩꯕꯗꯨꯗ ꯅꯥꯔꯗꯨꯅ ꯀꯕꯣꯛꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯕꯣꯛꯂꯩ ꯉꯥꯎꯕꯤ ꯑꯩ ꯀꯔꯤꯒꯤ ꯀꯕꯣꯛꯂꯩ ꯉꯥꯎꯕꯤ ꯍꯥ ꯑꯕꯣꯛ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯑꯕꯣꯛ ꯑꯩ ꯂꯥꯜꯂꯦ ꯍꯥ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯏꯆꯦꯅ ꯅꯪ ꯅꯅꯥ ꯂꯩꯊꯠꯄꯤꯔꯦ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨ ꯂꯥꯛꯇꯨꯅ ꯀꯩꯅꯣ ꯊꯥꯖ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥ ꯂꯩꯊꯠꯂꯤꯕꯗꯨꯕꯣ ꯏꯆꯦ ꯑꯉꯥꯡꯁꯤ ꯂꯝ ꯈꯔ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯋꯥꯔꯛꯆꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯩꯗꯧꯔꯗꯅ ꯏꯆꯦꯒꯤ ꯏꯆꯥꯁꯤꯅ ꯑꯩꯒꯤ ꯏꯅꯦꯝꯁꯤꯗ ꯅꯨꯡꯅ ꯊꯣꯝꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯋꯥꯔꯛꯄꯅꯤ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯅ ꯊꯣꯝꯂꯤꯕꯗꯣ ꯅꯣꯏꯒꯤ ꯅꯅꯦꯕꯨ ꯑꯉꯥꯎꯕꯤꯁꯤꯅ ꯁꯣꯏꯗꯅ ꯍꯥꯟꯅꯅꯦ ꯈꯟꯅꯕ ꯍꯧꯔꯝꯒꯅꯤ ꯑꯗꯨꯒꯤꯅꯦ ꯃꯃꯥꯡ ꯊꯛꯇꯁꯨ ꯅꯪꯒꯤ ꯅꯅꯦꯝ ꯑꯉꯥꯎꯕꯤꯁꯤꯅ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯑꯉꯥꯡꯁꯤꯡ ꯐꯨꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯧꯈ꯭ꯔꯕ ꯃꯃꯥꯡ ꯊꯛꯀꯤ ꯊꯧꯗꯣꯛꯇꯨꯗꯤ ꯅꯅꯥꯎꯗꯤ ꯈꯪꯖꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯤ ꯑꯩꯒꯤ ꯏꯅꯦꯝ ꯂꯥꯟꯗꯦ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯉꯥꯡꯁꯤ ꯐꯨꯔꯤꯕꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯍꯜꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯗꯅꯕ ꯏꯆꯦꯅ ꯏꯆꯥꯁꯤꯕꯨ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯃꯅꯦꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯊꯥꯖꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯀꯕꯣꯛꯂꯩꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯀꯕꯣꯛꯂꯩꯕꯨ ꯉꯥꯎꯏ ꯍꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯔꯝꯕꯗꯨꯁꯨ ꯊꯥꯖ ꯂꯥꯛꯄꯗꯒꯤ ꯀꯕꯣꯛꯂꯩꯗ ꯂꯛꯅꯕ ꯀꯔꯦꯝꯅꯕ ꯇꯧꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯅ ꯃꯅꯦꯕꯨ ꯏꯔꯨ ꯐꯖꯅ ꯂꯨꯊꯣꯛꯄꯤꯗꯨꯅ ꯑꯅꯥꯟꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄꯤꯗꯨꯅ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯄꯨꯕꯤꯔꯛꯂꯝꯃꯤ ꯃꯅꯦ ꯃꯃꯧꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕ ꯎꯕꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯑꯌꯤꯡꯕꯤꯗꯨ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯧ ꯑꯐꯕꯤ ꯀꯥꯏꯗꯨꯅꯦꯕ ꯃꯥꯅ ꯁꯥꯔꯤꯁꯦ ꯁꯛꯇꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯃꯁꯤꯒꯤ ꯊꯥꯖ ꯍꯥꯏꯕꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯩꯌꯦꯅ ꯊꯥꯒꯠꯄꯁꯤꯗ ꯍꯔꯥꯎꯗꯅ ꯇꯧꯖꯔꯤꯅꯤ ꯐꯩ ꯑꯗꯨꯕꯨꯗꯤ ꯃꯧ ꯑꯐꯕꯤ ꯁꯥꯕꯤ ꯃꯅꯦꯝ ꯅꯤꯡꯕꯤꯁꯦ ꯃꯄꯨꯟꯁꯤꯒꯤ ꯀꯣꯛꯂꯔꯣꯏꯗꯕꯤ ꯃꯅꯦꯝ ꯍꯥꯠꯄꯤꯃꯣꯒꯤ ꯃꯤꯡꯊꯣꯜ ꯐꯪꯍꯟꯒꯦ ꯍꯦ ꯑꯌꯤꯡꯕꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯐꯠꯇꯕ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯊꯥꯖꯅ ꯃꯅꯦꯝꯕꯨ ꯀꯩꯊꯦꯜꯗ ꯄꯨꯕꯤꯔꯛꯇꯨꯅ ꯃꯅꯦꯝꯅ ꯄꯥꯝꯖꯕ ꯉꯥꯃꯨꯛ ꯂꯩꯕꯤꯔꯝꯃꯤ ꯃꯅꯤ ꯃꯃꯧꯒꯤ ꯃꯇꯧꯗꯣ ꯄꯣꯠꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯤ ꯏꯆꯦ ꯀꯕꯣꯛꯂꯩꯁꯦ ꯃꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯄꯗꯒꯤ ꯃꯁꯥꯒ ꯌꯥꯝ ꯅꯥꯟꯈ꯭ꯔꯦꯅꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯟꯗꯛꯀꯤ ꯃꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤꯗꯤ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤ ꯍꯥꯟꯅꯒꯤ ꯃꯧ ꯑꯍꯟ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯍꯥꯟꯅꯒꯤ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯗꯨꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯅꯦꯝ ꯑꯉꯥꯎꯕꯤꯁꯤꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯗꯅꯦ ꯍꯨꯟꯗꯅ ꯉꯥꯡꯕꯤꯔꯤꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯅꯥꯎ ꯅꯨꯄꯤ ꯊꯥꯖꯁꯤꯁꯨ ꯁꯨꯅꯤꯡꯗꯕꯤꯅꯤ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤꯅꯤ ꯀꯥꯏꯗꯅ ꯀꯔꯤꯅꯣ ꯊꯥꯖꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯀꯌꯥꯃꯁꯨ ꯁꯟꯗꯣꯛꯄꯤ ꯍꯥꯏꯅꯦ ꯃꯥꯒꯤ ꯑꯌꯤꯡꯕꯤꯁꯤꯅ ꯅꯠꯇꯦ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯑꯍꯜꯗꯨꯕꯨ ꯍꯥꯟꯅꯗꯤ ꯐꯅ ꯐꯒꯨꯝ ꯇꯧꯗꯥꯏꯅꯦ ꯍꯣ ꯐꯕ ꯅꯠꯇꯤꯌꯦ ꯐꯁꯤꯟꯅꯔꯤꯅꯤ ꯍꯥꯏꯕꯅꯤ ꯃꯣꯏꯒꯤ ꯑꯆꯧꯕꯗꯣ ꯃꯌꯨꯝꯗ ꯂꯩꯔꯒꯅ ꯃꯅꯦꯝꯁꯦ ꯂꯨꯅ ꯇꯧꯕꯤ ꯑꯗꯨꯒ
ꯑꯆꯧꯕꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯏꯆꯦ ꯀꯕꯣꯛ ꯂꯩꯁꯦ ꯌꯥꯝ ꯊꯤꯅ ꯇꯧꯕꯤ ꯍꯥꯏꯌꯦ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯥꯏꯕꯤꯗꯣ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯥꯅ ꯁꯤꯡꯅꯅ ꯇꯝꯃꯛꯏ ꯍꯧꯖꯤꯛꯄꯨꯗꯤ ꯏꯆꯦ ꯀꯕꯣꯛ ꯂꯩꯁꯦ ꯃꯆꯥ ꯇꯣꯝꯕꯒꯤ ꯃꯃꯧ ꯊꯥꯖꯒ ꯂꯩꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯦ ꯍꯥꯏꯌꯦ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯑꯌꯤꯡꯕꯤꯗꯨ ꯍꯨ ꯍꯥꯞꯄ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯦꯝ ꯑꯉꯥꯎꯕꯤ ꯅꯤꯡꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯅ ꯃꯗꯨꯒꯤ ꯑꯉꯥꯎꯕꯤꯗꯨꯕꯨ ꯀꯗꯣꯝꯗ ꯂꯩꯈꯤꯕꯖꯥꯠꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯀꯕꯣꯛꯁꯦ ꯆꯥꯛꯈꯨꯝꯁꯤꯗ ꯁꯨꯝ ꯊꯅꯝꯂꯒꯦ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯃꯅꯦꯝ ꯀꯕꯣꯛ ꯂꯩꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯎꯔꯦ ꯃꯅꯦꯝꯅ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯈꯣꯠꯄꯤ ꯁꯥꯟꯅꯔꯤꯕꯗꯨ ꯑꯌꯤꯡꯕꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯣ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩ ꯍꯨ ꯌꯥꯎꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯣ ꯁꯠꯀꯨꯝꯗ ꯂꯧꯊꯣꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯗꯤ ꯍꯨ ꯌꯥꯎꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯑꯆꯧꯕꯅ ꯃꯌꯥꯗ ꯍꯨꯛꯇ꯭ꯔꯤꯉꯩ ꯑꯌꯤꯡꯕꯤꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯀꯟꯊꯩ ꯑꯆꯧꯕ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯅꯨꯄꯤ ꯑꯌꯤꯡꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯍꯨꯅꯦ ꯍꯨ ꯌꯥꯎꯕ ꯀꯕꯣꯛꯅꯦ ꯑꯗꯣ ꯍꯥ ꯍꯨ ꯌꯥꯎꯕ ꯀꯕꯣꯛ ꯍꯥꯏꯕ ꯍꯨ ꯌꯥꯎꯕ ꯀꯕꯣꯛꯁꯤꯗꯤ ꯆꯥꯛꯈꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯌꯤꯡꯕꯤ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪꯉꯣꯟꯗꯅꯦ ꯑꯌꯤꯡꯕꯤ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯂꯝꯗꯦ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄꯗꯨꯗ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯅ ꯂꯣꯟꯅ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯝꯃꯤ ꯈꯪꯍꯧꯗꯦ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯃꯛꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯝꯂꯕ ꯑꯩꯒꯤ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯈ꯭ꯔꯕꯒꯦ ꯅꯨꯄꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯎ ꯊꯥꯖꯅ ꯏꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯎꯔꯨꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯏꯅꯥꯎ ꯊꯥꯖꯕꯨ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯅꯕꯗꯨ ꯇꯥꯔꯨꯔꯒ ꯑꯩꯅ ꯀꯠꯂꯛꯇꯨꯅ ꯏꯅꯥꯎ ꯊꯥꯖꯅ ꯏꯃꯥꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯤꯟꯅꯕ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯛꯅ ꯕꯨꯛꯆꯦꯜ ꯄꯤꯛꯄ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯗ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯃꯥꯅ ꯅꯪꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯍꯥꯏ ꯃꯇꯝꯗ ꯃꯁꯥ ꯑꯩꯅ ꯊꯥꯖꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠ ꯄꯨꯝꯕ ꯈꯪꯂꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯕ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕꯅ ꯑꯌꯤꯡꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯖ ꯑꯃꯗꯤ ꯑꯇꯣꯝꯕꯁꯨ ꯈꯠꯅꯕ ꯈꯥꯝꯗꯣꯛꯄ ꯆꯪꯂꯛꯂꯝꯃꯤ ꯇꯥꯆꯧ ꯑꯝꯇ ꯂꯦꯞꯄꯣꯕ ꯏꯇꯩꯅ ꯐꯨꯕꯁꯨ ꯂꯦꯞꯄꯤꯌꯨ ꯇꯥꯆꯧ ꯑꯇꯣꯝꯕ ꯌꯥꯝꯕꯕꯨ ꯈꯥꯝꯃꯨꯅꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯍꯥꯠꯇꯣꯛꯀꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯇꯥꯆꯧ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ ꯏꯇꯩ ꯁꯤꯕ ꯇꯥꯔꯦ ꯏꯆꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡꯁꯤ ꯂꯦꯞꯄꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯩꯅ ꯐꯨꯕꯗ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯅ ꯑꯌꯤꯡꯕꯤꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯇꯣꯝꯕ ꯃꯌꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯆꯧ ꯏꯇꯩꯃꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧ ꯐꯨꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯩꯃꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯐꯖꯅ ꯏꯔꯦꯟꯖꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯣ ꯍꯩ ꯑꯇꯣꯝꯕ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯃꯁꯤ ꯇꯧ ꯉꯝꯕꯤꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯐꯥꯎꯕꯤꯅꯤ ꯃꯥꯗꯤ ꯐꯨꯕ ꯅꯠꯇꯦ ꯍꯥꯠꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯥꯅꯤ ꯏꯃꯥꯕꯨ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯇꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯃꯅꯦꯝ ꯍꯥꯏꯕꯤ ꯃꯤꯡꯊꯣꯜ ꯐꯪꯅꯕ ꯁꯤꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯅꯥꯎꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯩ ꯊꯥꯖ ꯑꯃꯗꯤ ꯑꯇꯣꯝꯕꯁꯨ ꯑꯆꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ ꯑꯇꯣꯝꯕ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯧꯈ꯭ꯔꯦ ꯇꯥꯆꯧ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯅꯥ ꯃꯅꯤ ꯅꯥꯏꯗꯕꯤ ꯂꯩꯔꯁꯤ ꯑꯗꯨꯒ ꯏꯇꯩꯃꯅ ꯇꯧꯒꯦ ꯈꯜꯂꯝꯂꯤꯕ ꯊꯕꯛꯁꯦ ꯌꯥꯝ ꯂꯥꯟꯅꯩ ꯏꯃꯥꯅ ꯏꯇꯩꯃꯗ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯊꯥꯖꯕꯨ ꯀꯔꯤꯒꯤ ꯏꯇꯩꯃꯅ ꯃꯅꯦꯝ ꯍꯥꯠꯄꯤ ꯇꯥꯍꯟꯒꯦ ꯊꯧꯔꯥꯡꯂꯤꯕꯅꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯨꯝꯅ ꯇꯧꯒꯦ ꯈꯟꯕꯤꯒꯅꯨ ꯇꯥꯟꯖꯥꯗꯨꯗ ꯀꯕꯣꯛ ꯂꯩꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧꯕ ꯃꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯇꯧꯉꯝꯕꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯈꯣꯡꯒꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯅ ꯁꯤꯔꯅꯤꯅ ꯑꯌꯤꯡꯕꯤ ꯇꯞꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯀꯕꯣꯛ ꯂꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯗ ꯈꯨꯔꯝꯃꯤ ꯀꯕꯣꯛ ꯂꯩ ꯏꯉꯛꯉꯛꯅ ꯏꯆꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯔꯝꯃꯤꯗꯨꯕꯣ ꯏꯆꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩ ꯂꯥꯏ ꯅꯠꯇꯦꯌꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏꯁꯨ ꯅꯠꯇꯕ ꯑꯩꯉꯣꯟꯗ ꯈꯨꯔꯝꯃꯤꯗꯨꯕꯣ ꯃꯁꯤ ꯉꯥꯎꯔ ꯃꯥꯜꯂꯦꯗ ꯑꯌꯤꯡꯕꯤ ꯊꯥꯖꯗ ꯃꯣꯟꯁꯤꯟꯗꯨꯅ ꯊꯥꯖ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ
ꯏꯆꯦꯅ ꯐꯠꯇꯕꯤ ꯑꯣꯏꯔꯨꯕꯅ ꯂꯩꯀꯥꯏꯅ ꯃꯅꯦꯝ ꯂꯨꯅ ꯇꯧꯕꯤ ꯑꯐꯕꯤ ꯃꯧꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯕ ꯇꯥꯕꯗ ꯑꯩꯅ ꯀꯜꯂꯛꯇꯨꯅ ꯅꯪꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕ ꯁꯤꯜꯂꯨꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯅꯆꯦꯕꯨ ꯋꯥꯈꯜ ꯊꯦꯟꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯗꯨ ꯀꯞꯂꯤ ꯏꯆꯦ ꯌꯥꯔꯤꯁꯦ ꯅꯅꯥꯎꯅ ꯏꯆꯦꯗ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯦꯝꯍꯧꯔꯤ ꯄꯨꯟꯁꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯏꯅꯦꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯕꯣꯛ ꯂꯩ ꯃꯃꯧ ꯑꯅꯤꯒꯤ ꯁꯦꯕꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ